आकाशवाणी इम्फाल R.K Gorani na pau pazari ahanbada maruiba pau Manipur da COVID-19 laisat hengalakliba asigi yenglaga raja sarkarna sexual tharong lokhatpa haure Manipur da ngarang nong ne mefudra COVID positive oiki myo yangkhaina naba fakhi प्रधानमंत्री ना कॉमनवेल्थ गेम्स सरु यागदौरिबा भारत के कंटिजेंट सिंगा वीडियो कॉन्फ्रेंस के खुथांग वारी सानादुना सानारोई सिंगबु पुनिंग थगतख्रे अमसुंग श्रीलंका के अनौबा राष्ट्रपति ngasi खल्लगनी मणिपुर दा कोविड-19 लाइसेट के हौजिक ओरिगली बेफिबे मसी यंगलगा राज्य सरकारना सेक्शन थरंग लौखटपा हौरे लाइसेट असि मखाताना संदोरक्तनबगिदमक सेक्शन थरंग ओइना मियामगी ओइबा मफमसिंग पार्क वाटरफॉल्स रिजोर्ट होटल रेस्टोरेंट गार्डन हेरिटेज साइट अमदी लाई खुरमफमसिंग याउना सरकारना नत्रगा लनाय संसांसना चलाई मफमसिंगदा संगथोक जंगसिन तौबा खुदक्तगी थिंगले टूरिज्म डायरेक्टर थोपा चेरोल अमना हाई कोविड लाइसेट की फिल्म फगलक्त्रिबा फाउबा अथिंगबा सि चनखिगनी मणिपुर दंगरांग नौने मे मफुद्रा कोविड पॉजिटिव ओइखी मे यांखैना नाबा फखी राज्य हक्सेल विभाग नंगरांग निमदारम थोकपा चेरोल अमदा हाई हौखिबा पुंग कुनमरीदा पुना सैंपल 713 टेस्ट तौबगी मनुंगदा मे मफुद्रा नौना कोविड पॉजिटिव ओइखिबनी पॉजिटिव ओइबगी सांग चादा 9.8 नि हौजिक कोविड के एक्टिव केस 963 लेरी हाइरिबा मतमस्ता कोविड पॉजिटिव ओइबे मे यांखै नाबा फखी नाबा फबगी सांग सादा मफुद्रा 9.8 सुइना मंगादा हंथरे अपुनबा पॉजिटिव केस लाख अमगा लिसिंग 19 चामा कुलहुंदे के मनुंगदा लाख अमगा लिसिंग 19 मंगा चामरी कुन मंगा नाबा फखरे कोविड अनाब मी मंगारांग लाइखिद्रे मसि थारगा हौजिक फाउदा राज्य असि ओइना लाइसेट असे लाइखिदेबे मिगे मसिंग लिसिंग अनिगा चामा कुनिथोइ सुख्रे मणिपुर दा कोविड वैक्सीन कापी खोंजंग हौजिक फाउदा वैक्सीन डोज लाख 19 कापख्रे मदगी मनुंगदा आनबा डोज के ओइना लाख 13,593 अनिसुबा डोज किना लाख 13,595 अदुगा प्रिकॉशन डोज किना लाख 1,50,53 कापख्रे ngasi go in hauji फाउदा वैक्सीन डोज 59 कापख्रे रिलीफ एंड डिजास्टर मैनेजमेंट मंत्री अवांगबो नियुमाइन हाइरी मखोम मरंग सिंगी सिंगन खाइ फमदा निमित कोनी सुब हक्सांग सिंग थीबगी थबक चथरक पदु ngasi नुंथि लोइसिलगनी सिर अवांगबो न हाइ NDRF SDRF लानमी असम राइफल्स CRPF मणिपुर पुलिस फायर सर्विस MMT अमसुंग लोकल वॉलंटियर सिंगी अपुनबा जॉइंट सर्च एंड रेस्क्यू ऑपरेशन के कांगबुना लाइबक थिबा थौदुक अदुदा फोमजिनदुना लैख्रबा हक्सांग सिंग थीबगी थबक लेपतना चथदुना लाखी हक्सांग थीबगी थबक असि ngasi नुंथि लोइसिनबा सरकार की माइकैदि होनरी हक्सांग थीबगी छरु थबकता सरु यारिबा पर्सनल अमदी वॉलंटियर सिंगना नोंजु नुंसा खांगतना थवा याउन होनखिबा अदुबु मंत्री ने थागतपा फोंदोखी सयोल खुदिंगी युमसा केसे निमित असि मुख्यमंत्री की सेक्रेटरीट विजिटर अमदा संगबा याररोय हाइरी मुख्यमंत्री के सेक्रेटरी ने थोकपा चेरोल अमदा हाई ऑफिस की ओइबा थबक थरम से निंथिना पांगथोपा ngamnabagidamak युमसा केसे निमित खुदिंगी ओइना मुख्यमंत्री ना कनागुमा विजिटर अमतदा उनदनबा खोंथांग असि लखटलकपनी ऑल इंडिया रेडियो इम्फाल की रीजनल न्यूज यूनिट मणिपुरी पाउगी कैजुअल एडिटर खरा असाइनमेंट बेसिस लौगदौरी मई था ग्रेजुएट ओइबगलोइना जर्नलिज्म दा सही अमदिगी तादना डिप्लोमा पाइबा मसो रेडियो नत्रग टेलीविजन दा ई पाउगा मरी लेना थबक तरबा मियोइसिंगना दरखास्त थाबा यागनी एप्लीकेशन फॉर्म वेबसाइट www.newsonair.gov.in नत्रगा www.prasarbharati.gov.in दगी डाउनलोड तौबा यागनी प्रधानमंत्री नरेंद्र मोदी की था खुदिंगी संदोकपा रेडियो प्रोग्राम मन की बात था 19 संदोकनी मसिदा मियामना मखोगी मोट अमदे वाखलोन कया फोंदोरकनबा प्रधानमंत्री न हाइरी ट्विटर थागतपा वारोलदा श्री मोदी न हाई महागना मियामगी मोट नामो ऐप अमसुंग माइगोप ता गाइरी महागना हाई मियामना टोल फ्री नंबर 1800117800 दा डायल तरोक्तना मखोगी वाफम रिकॉर्ड तौबसु यागनी ताबिरिबा पावसी आकाशवाणी इम्फालदगिनी प्रधानमंत्री नरेंद्र मोदी ने इंग्लिश के कॉमनवेल्थ गेम्स सरु यागदबा भारत की कंटिजेंट सिंगा वीडियो कॉन्फ्रेंस की खुथांग दंगसी वारी सानख्रे
Commonwealth Games saruk yagadorbe sanaroi amadi coaching wari sanabagi thorom aduda Pradhan Mantri na laibak asigi sanaroi sing puning thagol aduna hai Games asida laibak asigi sanaroi sing na masana kayada takman kaya laruk pangamlakani habigi thajaba phongdokhi sanaroi sing wari sanaraduna Pradhan Mantri na hai laibak asigi miset purak na bahonabada sanaroi khuding mangna magi masana sing aduda mokhogi leijabi thona lengjel puthoktuna miset urong purak na bahona gadabani Sri Modi na hai laibak asigi sanaroi sing na masana khuding da mokhogi haija singjab uthoktuna laibak asu malemda saktak pangamlibani sanaroi sing puning thagoladuna Pradhan Mantri na hai Games asida sanaroi sing na mai paklak po oireshenu Commonwealth Games lising ani kuni thoyesi Birmingham da thasi kuni pandigi hawraga mathang thagani pan phawa chathagani Games asigi tongan sana singda bat ki sanaroi chani tara mangana saruk yagani Laibak asda porchegi maman hengalakpa amasung GST wangkhalakpaga mai lainana sangsad ki saba ani mutu charang na bathorakpadagi sabagi mifam ninthina chathaba yadana lakli Lok Sabha da ngarang sabagi mifam nungthil pungani tabak amuk makhata na phamba hobada Congress DMK amasung left dol sina sabagi well tamna slogan ke launa changsilakhi maduda presiding officer na makhoibu magi pham da phamna na bakhanganki adumainamak Makata na charang na bathokpadi sabagi mifam nongmi oini yeithokhi ngarang sabagi mifam hek phamba hawbaga Congress ki Adhir Ranjan Chaudhuri na potchegi maman hengalakpagi matang wafam kya pukhalangna bohonaki adumoinamak Adaksa Om Birla na ayaba pidabagaloina na wahang pahongi matam lakotna bohonaki maduda Biroti Dols na charang na bathokpadigi sabagi mifam nongthil pung ani phaw yeithokhibani Rajya Sabha da sungarang sabagi mifam ninthina chathaba yakhide charang na bathokpadi sabagi mifam hanjin yeithokhi nungthil pung ani gi matungda sabagi mifam phamba hawbaga mapal thoram mantri Dr. S. Shankar na the weapon of mass destruction and their delivery systems prohibition of unlawful activities amendment bill lisingani kuni thoi khanaduna pass tanu pukhalaki maduda birodi dols na slogan ke lauduna sabagi welcome na changsilakhi Deputy Chairman Harivansh na sabagi mifam makhata na chathana bohonaki adubu yadabadagi nomi oina yeithokhi Sri Lanka da anuba Rashtrapati khanabagi mikhal ngasi pangthoklagani selthungge samasya mayoknariba laibak asigi Rashtrapati Mahinda Rajapaksa na laibak adu thadoktuna chenkraba matung anuba Rashtrapati khanaba miyamna dabi tawduna lakhibani Gotabaya Rajapaksa na pham thadorkba matung da laibak odigi oina Rashtrapati gi mikhal asi tangai fadana pangthoktaba yaraktabani laibak asida ऐतिहासिक oin amukta oikhidriba mawngda selthunggi awaba sauna mayoknari Laibak asda mahauksai oiba tangtaba phibam ama hanjilakna bhonabada selthunggi oiba awaba adu mayoknari Marag asda mapal thoram mantri Dr. S. Shankar na hairi Sri Lanka da selthunggi oiba aruba phibam ama mayoknari basi yenglaga Bharatna piba yaba tengbang pinenaba sem saduna lei Magna hai laibak aduda rajnitigi oiba tangtadaba ama lairibasi athuba matamda yanaba puraktuna warishin ama purakpa ngamlabadi laibak aduda thengnariba selthunggi awaba si kohan mangamgani haina thajei Mapal thoram mantri Dr. S. Shankar na hairi Bharat amasung Africa na marup mapang laibak am oina zati amasung selthunggi lamda puna thabak tawminabagi tangai fadaba lei New Delhi da ngarang pangthokpa India Africa Growth Partnership Conclave ta wangang bada Joy Shankar na hai laibak asigi bidesh ki thorom da Africa na marup mapang oina laibak oina maru oiba thodang kya lauri magna hai laibak asna capacity building amasung skill development gi lamda Africa ke naharol singa khusam nana chaimina ba haibase yamna tangai fadaba amani haujik aroibada maroy pau amuk hanna Manipur da COVID-19 laiset hengalgliba asi yenglaga Rajya Sarkar na special thorong lokhatpa hore Manipur da ngarang nongna miyoi marphudra COVID positive oiki miyo yangkhai na naba fakhi Pradhan Mantri na Commonwealth Games sa saruk yagadoriba Bharat ki contingent singa video conference ki kuthangda wari sanaduna sanaroi singbo pongning thogat khre amasung Sri Lanka ki anoba Rashtrapati ngasi khallagani pauloi jare